admission ꯂꯧꯈꯤꯕꯒ ꯂꯣꯏꯅꯅ ꯃꯌꯥꯝꯗ ꯎꯅꯖꯕꯒꯤ ꯇꯥꯟꯖꯥꯗꯨ ꯁꯝꯂꯞꯅ ꯊꯝꯕꯤꯌꯨ ꯃꯌꯥꯝꯗ ꯊꯦꯡꯛ ꯌꯨ ꯑꯗꯨꯒ ꯑꯩꯅ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯃꯀꯣꯛ ꯇꯥꯕ ꯐꯪꯖꯕꯁꯤ ꯃꯁꯤ ꯂꯥꯏꯕ ꯌꯥꯝ ꯐꯩ ꯑꯗꯒꯤ ꯌꯥꯝꯅꯁꯨ ꯍꯔꯥꯎꯖꯩ ꯑꯗꯨꯒ ꯃꯁꯤꯒꯤ ꯀ꯭ꯔꯦꯗꯤꯠꯁꯦ ꯃꯔꯨꯑꯣꯏꯕ ꯀ꯭ꯔꯦꯗꯤꯠꯁꯦ ꯃꯃꯥ ꯕꯕꯥꯗ ꯄꯤꯅꯤꯡꯉꯤ ꯃꯌꯥꯝꯅꯗꯤ ꯔꯥꯍꯨꯜꯁꯦ ꯐꯥꯔꯁ ꯇꯥꯔꯦ ꯑꯗꯒꯤꯗꯤ ꯃꯌꯥꯝ ꯔꯥꯍꯨꯜꯒꯤ ꯁꯝꯂꯞꯅ ꯅꯠꯇ꯭ꯔꯁꯨ ꯊꯝꯕꯤꯌꯨ ꯑꯩꯒꯤ ꯃꯤꯡ ꯔꯥꯍꯨꯜ ꯅꯥꯎꯔꯦꯝ ꯑꯗꯨꯒ ꯑꯩꯒꯤ ꯕꯕꯥꯒꯤ ꯃꯤꯡꯅ ꯅꯥꯎꯔꯦꯝ ꯖꯤꯕꯣ ꯁꯤꯡ ꯑꯗꯨꯒ ꯃꯃꯥꯒꯤ ꯃꯤꯡꯅ ꯑꯇꯣꯞꯄꯝ ꯁꯥꯟꯇꯤꯕꯂꯥ ꯗꯦꯕꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎꯅ ꯑꯅꯤꯅꯤ ꯑꯩꯅ ꯑꯍꯟ ꯑꯗꯨꯒ ꯑꯩꯒꯤ ꯏꯅꯥꯎꯄꯥ ꯑꯃꯒ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯀꯦꯊꯣꯂꯤꯛꯇ ꯇꯝꯃꯤ ꯑꯗꯨꯒ ꯑꯩꯒꯤ ꯁ꯭ꯀꯨꯂꯤꯡ ꯂꯥꯏꯐꯁꯦ ꯅꯁꯔꯤꯗꯒꯤ ꯀ꯭ꯂꯥꯁ 10 ꯐꯥꯎꯁꯤꯅ ꯀꯦꯊꯣꯂꯤꯛ ꯁ꯭ꯀꯨꯜꯗ ꯇꯝꯃꯤ ꯑꯗꯨꯗꯨꯒ 11 12ꯁꯤꯅ ꯑꯦꯛꯁꯇ꯭ꯔꯥ ꯁ꯭ꯀꯨꯜꯗ ꯑꯗꯣ ꯔꯥꯍꯨꯜꯅ ꯉꯁꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯃꯤꯀꯨꯞꯁꯤꯗ ꯔꯥꯍꯨꯜꯅ ꯀ꯭ꯔꯦꯗꯤꯠ ꯄꯤꯅꯤꯡꯕꯁꯦ ꯀꯅꯥ ꯀꯅꯥꯗ ꯃꯔꯨ ꯑꯣꯏꯅ ꯄꯤꯅꯤꯡꯉꯦ ꯑꯍꯥꯟꯕꯗ ꯃꯃꯥ ꯕꯕꯥꯗ ꯄꯤꯅꯤꯡꯉꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯁ꯭ꯀꯨꯜ ꯑꯦꯛꯁꯇ꯭ꯔꯥꯏꯁꯀꯤ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯑꯩꯅ ꯇ꯭ꯌꯨꯁꯟ ꯇꯝꯖꯔꯛꯄ ꯑꯩꯒꯤ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄ ꯑꯩꯒꯤ ꯇ꯭ꯌꯨꯁꯟꯒꯤ ꯑꯣꯖꯥꯁꯤꯡꯗꯁꯨ ꯃꯣꯏꯅ ꯁꯤꯗ ꯄꯤꯅꯤꯡꯉꯤ ꯑꯗꯣ ꯍꯟꯗꯛ COVID-19ꯒꯤ ꯄꯦꯟꯗꯦꯃꯤꯛ ꯂꯩꯈꯤꯕꯁꯦꯀꯣ ꯁꯤꯗꯩꯁꯤꯗ ꯑꯣꯐꯂꯥꯏꯟ ꯑꯣꯟꯂꯥꯏꯟꯗ ꯇꯧꯒꯗꯕꯅꯤ ꯑꯣꯐꯂꯥꯏꯟꯗ ꯇꯧꯒꯗꯕꯅꯤ ꯑꯗꯩꯗꯤ ꯑꯦꯛꯖꯥꯝꯒꯤ ꯄꯥꯁ ꯃꯥꯔꯛ ꯄꯤꯗ꯭ꯔꯒꯗꯤ ꯑꯗꯨ ꯑꯦꯛꯖꯥꯝ ꯇꯧꯕ ꯌꯥꯔꯣꯏ ꯈꯣꯠꯂꯣꯏ ꯀ ꯍꯥꯏꯕꯒꯤ ꯏꯔꯥꯡꯁꯨ ꯇꯧꯈꯤꯗꯅꯀꯣ ꯑꯗꯣ ꯏꯔꯥꯡ ꯇꯧꯕꯗꯨꯗ ꯔꯥꯍꯨꯜꯒꯤ ꯃꯣꯠ ꯀꯩ ꯂꯩꯕꯤꯒꯦ ꯑꯗꯨꯗꯨꯒ ꯍꯟꯗꯛ ꯏꯈꯪ ꯈꯪꯍꯧꯗꯅ ꯐꯥꯔꯁ ꯄꯣꯖꯤꯁꯟꯒ ꯇꯥꯔꯛꯄ ꯁꯤꯗꯩꯁꯤꯗ ꯔꯥꯍꯨꯜꯅ ꯀꯩ ꯍꯥꯏꯗꯤ ꯊꯥꯖꯕ꯭ꯔꯥ ꯑꯗꯨꯗꯨꯒ ꯊꯥꯖꯕꯗꯨꯒꯤ ꯃꯊꯛꯇ ꯅꯪꯅ ꯃꯇꯝꯗꯨꯗ ꯐꯥꯎꯈꯤꯕ ꯑꯗꯒꯤꯗꯤ ꯆꯦꯂꯦꯟꯖꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯔꯥꯍꯨꯜꯒꯤ ꯑꯗꯣ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯑꯩꯁꯦ ꯃꯔꯨꯑꯣꯏꯅ ꯁꯤꯁꯦ 10ꯗ ꯑꯩꯁꯦ 3rd ꯄꯣꯖꯤꯁꯟ ꯇꯥꯏ ꯑꯗꯣ 3rd ꯄꯣꯖꯤꯁꯟꯁꯦ ꯑꯩ ꯈꯤꯇꯪ ꯍꯥꯏꯗꯤ ꯑꯩꯅ ꯑꯦꯛꯁꯄꯦꯛ ꯇꯧꯔꯨꯕꯗꯨꯒ ꯆꯥꯟꯅꯗꯕꯅꯤꯅ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯈꯔ ꯀꯟꯅ ꯍꯣꯠꯅꯔꯒ ꯔꯤꯖꯜꯁꯦ ꯋꯥꯡꯕ ꯉꯝꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯕꯒꯤ ꯑꯩꯒꯤ ꯗꯤꯖꯥꯏꯔ ꯑꯃ ꯀ꯭ꯂꯥꯁ 10ꯗꯒꯤ ꯂꯩꯈꯤꯕꯅꯤꯅ ꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯒꯤ ꯂꯦꯚꯦꯜ ꯑꯩ ꯍꯥꯏꯗꯤ ꯍꯣꯠꯅꯕ ꯌꯥꯕ ꯑꯩꯒꯤ ꯊꯥꯗꯕ ꯌꯥꯕ ꯑꯦꯐꯔꯠꯁꯦ ꯊꯥꯗꯔꯒ ꯑꯩ ꯉꯁꯤ ꯁꯤꯒꯤ ꯂꯦꯚꯦꯜꯁꯤ ꯌꯧꯔꯛꯄꯅꯤ ꯑꯗꯨꯗꯨꯒ ꯍꯧꯖꯤꯛ ꯑꯣꯟꯂꯥꯏꯟ ꯑꯣꯐꯂꯥꯏꯟꯒꯤ ꯃꯇꯥꯡꯗ ꯑꯃ ꯂꯩꯅꯩꯁꯦ ꯑꯣꯟꯂꯥꯏꯟꯁꯦ ꯃꯥꯒꯤ ꯀꯥꯟꯅꯕꯁꯨ ꯂꯩ ꯀꯥꯟꯅꯗꯕꯁꯨ ꯂꯩ ꯑꯗꯣ ꯀꯥꯟꯅꯗꯕꯔꯣꯝꯗ ꯀꯥꯟꯅꯗꯕꯅꯕꯨꯗꯤ ꯌꯥꯝꯃꯦ ꯍꯥꯏꯕꯗꯤ ꯑꯣꯖꯥꯒ ꯁꯥꯇ꯭ꯔꯒꯤ ꯏꯟꯇꯔꯦꯛꯁꯟꯗꯣ ꯍꯟꯊꯗꯣꯏꯅꯤ ꯑꯗꯒꯤ 24 ꯑꯋꯥꯔ ꯐꯣꯟꯒꯤ ꯃꯃꯥꯡꯗ ꯐꯝꯂꯤꯕ ꯍꯥꯏꯕꯁꯤ ꯁꯤꯁꯨ ꯑꯋꯥꯕ ꯊꯕꯛ ꯑꯃꯅꯤ ꯃꯤꯠꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯑꯩ ꯀꯥꯟꯅꯗꯕꯁꯨ ꯐꯅꯌꯥꯝ ꯂꯩ ꯑꯗꯒꯤ ꯑꯦꯛꯖꯥꯝꯃꯛꯇ ꯁꯤꯜꯂꯁꯨ ꯑꯣꯟꯂꯥꯏꯟꯗ ꯁꯤꯃꯗꯤ ꯑꯗꯨꯝ ꯃꯌꯥꯝꯅ ꯈꯪꯅꯔꯕꯅꯤ ꯑꯗꯒꯤ ꯃꯥꯒꯤ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯑꯣꯏꯅ ꯑꯣꯟꯂꯥꯏꯟ ꯇꯧꯈꯤꯕꯒꯤ ꯀꯥꯟꯅꯕ ꯍꯥꯏꯇꯥꯔꯒꯗꯤ ꯇꯥꯏꯝ ꯁꯦꯚꯤꯡꯁꯦ ꯌꯥꯝ ꯀꯥꯟꯅꯩ ꯍꯥꯏꯗꯤ ꯁ꯭ꯀꯨꯜ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯍꯥꯏꯔꯒꯁꯨ ꯆꯠꯄ ꯈꯣꯠꯄꯁꯤꯗ ꯃꯇꯝꯁꯦ ꯑꯗꯨꯝ ꯃꯥꯡꯈꯤꯗꯣꯏꯅꯤ ꯑꯗꯨꯗꯨꯅ ꯌꯨꯝꯗ ꯂꯩꯔꯒ ꯍꯣꯠꯅꯕꯅꯤꯅ ꯁꯦꯜꯐ ꯏꯟꯇꯔꯦꯛꯁꯟ ꯇꯥꯏꯝ ꯑꯗꯒꯤ ꯑꯩꯒꯤ ꯍꯣꯠꯅꯕꯒꯤ ꯃꯇꯝꯁꯦ ꯐ꯭री टाइम्स ꯌꯥꯝꯅ ꯐꯪꯈꯤꯕꯅꯤꯅ ꯀꯥꯟꯅꯕꯁꯨ ꯑꯗꯨꯝ ꯑꯣꯏ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯇꯨꯡꯒꯤ ꯑꯁꯥ ꯑꯃꯗꯤ ꯂꯩꯔꯝꯅꯤꯗꯅꯀꯣ ꯔꯥꯍꯨꯜꯒꯤ ꯑꯗꯣ ꯍꯥꯏꯗꯤ ꯑꯦꯝ ꯏꯟ ꯂꯥꯏꯐ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯍꯥꯏꯕꯤꯔꯛꯎꯅꯦ ꯑꯩꯁꯦ ꯍꯧꯖꯤꯛ ꯃꯦꯗꯤꯀꯦꯜ ꯇ꯭ꯔꯥꯏ ꯇꯧꯈꯤꯅꯤ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯁꯤ ꯈꯟꯕ ꯁꯤ ꯑꯦꯛꯖꯥꯝꯁꯦ ꯊꯥꯈꯤꯅꯤ ꯑꯗꯒꯤ CUETꯁꯨ ꯊꯥꯗꯣꯏꯅꯤ ꯑꯗꯨꯒ ꯑꯅꯤꯁꯤꯗ ꯑꯐꯪꯕ ꯑꯃꯗ ꯆꯪꯗꯣꯏꯅꯤ ꯍꯥꯏꯗꯤ ꯆꯍꯤ ꯃꯥꯡꯍꯟꯗꯕꯤꯗ ꯅꯤꯠꯁꯦ ꯈꯜꯂꯒ ꯃꯦꯗꯤꯀꯦꯜ ꯑꯗꯨꯝ ꯇꯝꯊꯈꯤꯕ ꯅꯠꯇ꯭ꯔꯒ ꯁꯤ ꯐꯪꯍꯧꯗ꯭ꯔꯒꯅ ꯖꯦꯅꯔꯦꯜ ꯂꯥꯏꯟꯁꯤ ꯑꯗꯨꯝ ꯇꯝꯊꯔꯒ ꯒ꯭ꯔꯦꯖꯨꯑꯦꯁꯟꯐꯥꯎ ꯂꯣꯏꯁꯤꯜꯂꯒ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁ ꯇ꯭ꯔꯥꯏ ꯇꯧꯕꯒꯤ ꯑꯦꯝ ꯑꯗꯨꯃꯛ ꯐꯪꯅꯕꯁꯨ ꯑꯣꯏꯕꯤꯌꯨꯀꯣ ꯔꯥꯍꯨꯜ ꯑꯗꯨꯒ ꯇꯨꯡꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯍꯧꯒꯠꯂꯛꯏꯕ ꯃꯍꯩꯔꯣꯏꯁꯤꯡꯁꯤꯗ ꯔꯥꯍꯨꯜꯅ ꯀꯔꯤ ꯑꯦꯗꯚꯥꯏꯁ ꯄꯤꯅꯤꯡꯉꯦ ꯑꯩꯅ ꯃꯔꯨꯑꯣꯏꯅ ꯍꯥꯏꯅꯤꯡꯕꯁꯤ ꯍꯣꯠꯅꯕ ꯀꯟꯕ ꯈꯛꯇꯁꯨ ꯅꯠꯇꯅ ꯀꯟꯁꯤꯁꯇꯦꯟ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯍꯣꯠꯅꯔꯤꯅꯦꯅ ꯑꯦꯛꯖꯥꯝ ꯍꯌꯦꯡ ꯈꯛꯇ ꯉꯥꯏ ꯍꯥꯏꯕꯗꯨꯗ ꯑꯦꯐꯔꯠꯇꯣ ꯂꯩꯖꯕꯤ ꯊꯥꯗꯕ ꯑꯗꯨꯗꯤ ꯀꯥꯟꯅꯔꯣꯏ ꯑꯗꯨ ꯅꯠꯇꯕꯤꯗ ꯆꯍꯤꯁꯦ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯑꯗꯨꯝ ꯅꯪꯒꯤ ꯊꯥꯗꯐꯝ ꯊꯣꯛꯄ ꯑꯦꯐꯔꯠꯁꯦ ꯅꯣꯡꯃꯒꯤ ꯋꯥꯔꯨ ꯇꯥꯔꯒꯁꯨ ꯈꯖꯤꯛꯇꯪ ꯑꯣꯏꯔꯒꯁꯨ ꯅꯪꯒꯤ ꯑꯦꯐꯔꯠꯇꯨ ꯑꯗꯨꯝ ꯊꯥꯗꯕꯤꯕ ꯀꯟꯁꯤꯁꯇꯦꯟ ꯑꯣꯏꯕꯤꯕ ꯑꯗꯣ ꯀꯟꯁꯤꯁꯇꯦꯟꯁꯤ ꯑꯣꯏꯕꯁꯤꯒ ꯍꯥꯔꯠ ꯋꯥꯔꯛ ꯑꯅꯤꯁꯦ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯍꯥꯔꯠ ꯋꯥꯔꯛ ꯈꯛꯇꯅꯁꯨ ꯌꯥꯗꯦ ꯀꯟꯁꯤꯁꯇꯦꯟ ꯑꯣꯏꯕꯁꯤꯃꯁꯨ ꯆꯪꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯔꯥꯍꯨꯜ ꯑꯗꯣ ꯔꯦꯡꯛ ꯐꯥꯔꯁ ꯇꯥꯕ ꯁꯦꯀꯦꯟ ꯇꯥꯕꯁꯤꯡꯁꯦ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗꯅꯦꯀꯣ ꯇ꯭ꯌꯨꯁꯟ ꯌꯥꯝ ꯆꯠꯂꯤ ꯈꯣꯠꯂꯤ ꯀꯥꯏꯅꯒ ꯍꯥꯏꯗꯤ ꯃꯌꯥꯝ ꯑꯗꯨꯝ ꯃꯣꯠ ꯄꯤꯅꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯔꯥꯍꯨꯜꯒꯤ ꯃꯇꯥꯡꯗꯗꯤ ꯔꯥꯍꯨꯜꯁꯦ ꯇ꯭ꯌꯨꯁꯟ ꯆꯠꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ ꯈꯤꯇ ꯍꯥꯏꯔꯛꯎꯅꯦ ꯇ꯭ꯌꯨꯁꯟꯁꯨ ꯑꯩ ꯑꯗꯨꯝ ꯃꯦꯟ ꯁꯕꯖꯦꯛꯉꯩ ꯑꯗꯨꯝ ꯆꯠꯂꯦ ꯇ꯭ꯌꯨꯁꯟꯁꯤ ꯃꯥꯒꯤ ꯗꯔꯀꯥꯔꯁꯨ ꯑꯗꯨꯝ ꯂꯩ ꯍꯥꯏꯗꯤ ꯇ꯭ꯌꯨꯁꯟꯁꯦ ꯌꯥꯎꯗ꯭ꯔꯒꯗꯤ ꯁ꯭ꯀꯨꯜꯒꯤꯗꯤ ꯑꯃꯨꯛ ꯁꯦꯂꯦꯕꯁ ꯕꯦꯁꯅꯤꯅ ꯃꯇꯝꯁꯦ ꯐꯤꯛꯁꯅꯤꯅ ꯍꯥꯏꯗꯤ ꯑꯦꯛꯖꯥꯝ ꯇꯧꯔꯛꯇꯣꯏꯅꯤ ꯁ꯭ꯀꯨꯜꯒꯤ ꯑꯦꯛꯖꯥꯝꯁꯨ ꯇꯧꯔꯛꯇꯣꯏꯅꯤ ꯑꯗꯨ ꯇꯧꯅꯤꯅ ꯁꯝꯖꯤꯜꯂ ꯇꯥꯛꯄ ꯈꯣꯠꯄꯁꯨ ꯑꯗꯨꯝ ꯊꯦꯡꯅꯩ ꯑꯗꯨꯗꯨꯅ ꯗꯥꯎꯠ ꯀ꯭ꯂꯤꯌꯔꯦꯟꯁ ꯀꯩꯀꯥꯒꯤꯗꯤ ꯇ꯭ꯌꯨꯁꯟꯁꯤꯅ ꯍꯦꯟꯅ ꯀꯥꯟꯅꯕ ꯑꯣꯏꯈꯤ ꯑꯗꯨ ꯇ꯭ꯌꯨꯁꯟ ꯆꯠꯂꯦꯅ ꯄꯪꯆꯠꯇ ꯆꯠꯄ ꯅꯠꯇꯕ ꯃꯗꯨꯗꯒꯤ ꯀꯥꯟꯅꯕ ꯐꯪꯅꯕ ꯆꯠꯄ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯑꯣꯏꯅ ꯆꯠꯄꯤꯕ ꯑꯗꯨ ꯅꯠꯇꯕꯗꯤ ꯇ꯭ꯌꯨꯁꯟ ꯃꯤꯅ ꯆꯠꯅꯩꯅ ꯄꯪꯆꯠ ꯆꯠꯕ ꯑꯗꯨꯅꯗꯤ ꯇ꯭ꯌꯨꯁꯟ ꯆꯠꯄꯒꯤ ꯀꯥꯟꯅꯕꯁꯨ ꯐꯪꯉꯣꯏ ꯃꯁꯥ ꯃꯥꯡꯕꯁꯨ ꯑꯣꯏꯒꯅꯤ ꯑꯗꯨꯗꯨꯅ ꯐꯖꯅ ꯑꯗꯨꯝ ꯍꯣꯠꯅꯕꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯊꯪ ꯑꯁꯤꯗꯤ ꯔꯤꯖꯜ
Mathang asidi Rahul ki hek apukpi mama da online again. Ima Rahul na uremda under first position holder oirapase sida kari hobige adagi hek phau matamda kamaina tobige haibudo kitang adugi modam da thambiyone. Ai di cha Rahul na uremda ko asta hek kara kuni ku ai mai harau bana khoi kari hai kare isajiga haibang khangdaba ma khatang phau harau man gidana aduga ai sum leiba ai gi kari hai kare ai mari mata mayam se dai haidong ningwang khatang lei dai na bai da ma fast tare haibagi haining ba dugi apam badana ai se loina ma hai haining dana ko adugi nungai ba hatuki mate nungai ga haibang khangde asigi nungai ba gi Rahul first star is a Canada pau ihan hana bibilake. Rahul first tare hai se akoi gi ITC gi oza mukoi sa khomdo na ma koi ga kanada kansi gi se lei ba la mana phone tawra ga hai Rahul na first tare ba ni Mathang asidi Rahul ki pagung da unglak jage pagung kai paubi bage somdela Ai gi sa pana maya Manipur pumgi wana pasta ko dai habang kongdana yam nuai pum pawi aduga mamangi class 10 da akoina mangonda thang tena bada kitang handaraga lakhibtu da akoida tang matam da pengi da bada maram waraga mango koina zu masi mangonda kitang kana honaraga mathangi lagadu da PAP exam sidadi mayangi mako hoba mangamna ba kana hona waibegi adum challenging amaga loina mana hona jabagi mahiduna da PAP prakash da mana mayam pumgi mako hoba phangmanena laujai adum da koina class 10 gi da akoi challenging ama leram jagadi asigi PAP da mana Manipur pumgi oina mako phangmangam jabasi ngamam da basi ai maram di adum da kebu amagadi ina challenging ama leibagi koina asi Manipur pumgi wana koina mako phangmangam jab yamna nuaije aduga koigi jumdang na su laibe ko ITC gi koigi founder koigi sar khomdona magi matam pura mukta magi awar pa jinga koigi pibe yaba ma suggestion sing adegi physically morally ma yam support to gi magi to bi man jo koi matam pura mukta ko kauje ki yam nungai jare pagung haurakliba mahiroi sing nasu Rahul na ngasi famliba nungai ba sikunda amnaga bidanga pass to ba khakta makina taba position holder ama oina bagi aim da so soiduna maki larik pai pabiu aduga hona biu haibase haijaraga matang asda losinjage 이시에지 거리 part tutorial center 펄트 센터 하는 거. 아기 로울 개노네.